ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣꯕꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯣꯗꯤꯑꯣꯕꯨꯛ ꯑꯁꯤꯅ ꯀ꯭ꯂꯥꯁ 12ꯀꯤ ꯃꯅꯤꯄꯨꯔꯤ ꯇꯦꯛꯁꯕꯨꯛꯇ ꯌꯥꯎꯕ ꯁꯤꯅꯥꯝ ꯀ꯭ꯔꯤꯁꯅꯃꯣꯍꯟ ꯁꯤꯡꯍꯅ ꯏꯕ ꯋꯥꯔꯦꯡ ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯂꯧꯈꯠꯆꯔꯤ꯫ ꯋꯥꯔꯦꯡ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯒꯤ ꯃꯔꯝꯗ ꯁꯝꯂꯞꯄ ꯈꯔꯗꯪ ꯊꯝꯂꯕꯗ ꯁꯤꯅꯥꯝ ꯀ꯭ꯔꯤꯁꯅꯃꯣꯍꯟ ꯁꯤꯡꯍ ꯏꯪ ꯁꯣꯛ 1902ꯗ ꯀꯩꯁꯥꯝꯊꯣꯡ ꯏꯝꯐꯥꯜꯗ ꯄꯣꯛꯏ꯫ M.A. B.L.ꯅꯤ ꯇꯣꯝꯕꯤꯁꯅꯥ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ꯫ ꯏꯪ ꯁꯣꯛ 1986ꯗ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯝꯃꯤ꯫ M.P.ꯁꯨ ꯑꯣꯏꯈꯤ꯫ ꯃꯣꯅꯨ ꯊꯪꯒꯥꯜ, ꯁꯛꯈꯪꯗꯕꯤ, ꯅꯨꯡꯉꯥꯏꯕ ꯊꯤꯕ, ꯃꯅꯤꯄꯨꯔ ꯒꯣꯕꯤꯟ, ꯃꯅꯤꯄꯨꯔ ꯀꯗꯣꯝꯗ, ꯆꯤꯡꯗ ꯁꯥꯠꯄ ꯗ꯭ꯔꯃꯥꯁꯤꯡ ꯑꯁꯤ ꯏꯈꯤ꯫ ꯋꯥꯔꯦꯡ ꯅꯥꯆꯣꯝ, ꯒꯥꯟꯙꯤ, ꯒꯥꯟꯙꯤ ꯇꯠꯇꯕ, ꯒꯤꯇꯥꯟꯖꯂꯤ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯇꯨꯅ ꯐꯣꯡꯈꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯅ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯎꯄꯥꯙꯤ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯈꯤ꯫ ꯋꯥꯔꯦꯡ ꯑꯁꯤꯗ ꯑꯏꯕꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯅꯣꯝꯕ ꯀꯟꯕ, ꯈꯪꯍꯩꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯎꯕꯒꯤ ꯃꯒꯨꯟꯕꯨ ꯁꯩꯊꯥꯔꯤ꯫ ꯂꯥꯏꯔꯔꯕꯤ ꯃꯩꯇꯩ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯃꯆꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯁꯦꯠꯄ ꯃꯆꯦꯠ, ꯆꯥꯕ ꯃꯆꯦꯠ ꯈꯥꯡꯈꯤꯕ, ꯃꯆꯥꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯗꯨꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯍꯟꯈꯤꯕ ꯅꯣꯝꯕ ꯀꯟꯕꯤ ꯃꯩꯇꯩ ꯅꯨꯄꯤꯅꯤ꯫ ꯄꯥꯠꯇ ꯉꯥ ꯇꯤꯛꯂꯨꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯆꯔꯥ ꯅꯣꯡꯈꯠꯅꯕ ꯆꯤꯡ ꯇꯝ ꯈꯪꯗꯕ ꯃꯈꯩ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯃꯒꯨꯟꯗꯤ ꯊꯥꯕꯇꯅ ꯋꯥꯠꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯏꯕꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯒꯨꯟꯕꯨ ꯋꯥꯔꯦꯡ ꯑꯁꯤꯗ ꯃꯔꯤꯛ ꯆꯨꯝꯅ ꯅꯩꯅꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯋꯥꯔꯦꯡ ꯃꯩꯇꯩ ꯅꯨꯄꯤ꯫ ꯄꯂꯦꯝ ꯁꯛꯄꯤ ꯃꯩꯇꯩ ꯅꯨꯄꯤ, ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯨꯡꯁꯤꯅ ꯚꯛꯇꯤ ꯕꯦꯚꯥꯔꯗ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯅꯅꯤ ꯈꯪꯂꯛꯇ꯭ꯔꯕ, ꯇꯧꯕꯤꯃꯜ ꯈꯪꯗ꯭ꯔꯕ ꯇꯣꯜꯂꯕ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯈꯨꯌꯥꯗ ꯏꯀꯣꯛ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯄꯂꯦꯝ ꯅꯪꯒꯤ ꯇꯥꯡꯂꯕ ꯅꯇꯤꯛ ꯅꯒꯨꯟ ꯅꯊꯧꯅꯥꯕꯨ ꯃꯇꯝꯒꯤ ꯏꯆꯦꯜꯒ ꯂꯣꯏꯅꯅ ꯑꯀꯥꯎꯕꯒꯤ ꯇꯥꯕꯨꯅꯨꯡꯗ ꯑꯁꯨꯝ ꯆꯦꯟꯊꯍꯟꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯧꯕ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯅꯣꯡꯃ ꯅꯣꯡꯃ ꯀꯧꯕ ꯂꯃꯥꯏꯁꯤꯡꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯣꯡꯃꯒꯤ ꯂꯃꯥꯏ ꯑꯃ ꯐꯥꯎꯕ ꯄꯂꯦꯝ ꯅꯪꯒꯤ ꯁꯨꯝꯍꯠꯅꯕ ꯃꯁꯛ ꯑꯣꯏꯔꯤꯕ ꯃꯨꯔꯇꯤꯗꯨꯒꯤ ꯃꯃꯤ ꯇꯥꯈꯤꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯂꯦꯝ ꯏꯔꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯊꯦꯡꯅꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯂꯦꯞꯅꯤꯡ ꯇꯧꯔꯛꯂꯕ, ꯌꯥꯝꯅ ꯋꯥꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃ ꯄꯂꯦꯝ ꯅꯪꯅ ꯑꯀꯥꯎꯕꯒꯤ ꯏꯅꯨꯡꯕꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯅꯪꯒꯤ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇꯅ ꯆꯪꯈꯣꯜꯂꯕ ꯃꯨꯔꯇꯤꯗꯨꯅ ꯁꯛꯂꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯋꯥꯈꯜ ꯃꯤꯠꯃꯥꯡꯗ ꯉꯥꯟꯊꯣꯏꯕꯤꯔꯦ꯫ ꯄꯂꯦꯝ ꯅꯪꯒꯤ ꯃꯇꯤꯛ ꯅꯒꯨꯟ ꯅꯊꯧꯅꯥꯕꯨ ꯅꯇꯤꯛ ꯆꯥꯕ ꯋꯥꯍꯩꯅ ꯂꯩꯁꯤ ꯂꯩꯊꯣꯟꯗꯨꯅ ꯁꯛ ꯁꯣꯟꯕ ꯑꯩꯒꯤ ꯏꯇꯤꯛ ꯏꯄꯥ ꯑꯣꯏꯗ꯭ꯔꯦ꯫ ꯏꯀꯣꯛ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯔꯤ, ꯃꯁꯤꯗꯅ ꯑꯩꯒꯤ ꯂꯃꯟ ꯈꯖꯤꯛꯇꯪ ꯁꯤꯡꯖꯕꯅꯤ ꯅꯤꯡꯖꯒꯦ꯫ ꯄꯂꯦꯝ ꯅꯪꯒꯤ ꯂꯃꯟꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯅ ꯃꯄꯣꯛ 100ꯔꯛ ꯐꯥꯎꯕꯗ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯣꯔꯣꯠ ꯈꯗꯥꯅꯅ ꯂꯣꯏꯅꯕ ꯅꯛꯅꯃꯟꯕꯗꯨꯅ ꯀꯥꯎꯊꯣꯛꯏ꯫ ꯃꯩꯇꯩ ꯅꯨꯄꯤ ꯀꯔꯤꯅꯣ? ꯊꯥꯏꯅꯒꯤ ꯋꯥ ꯆꯤꯡꯊꯣꯛꯎꯗ꯭ꯔꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯏꯇꯤꯍꯥꯁꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅ ꯃꯩꯇꯩ ꯅꯨꯄꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯌꯥꯝꯅ ꯁꯦꯡꯅ ꯊꯥꯖꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯉꯩ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯕꯨ ꯂꯥꯟꯗ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯒꯤ ꯃꯊꯧꯅꯥ ꯃꯔꯤꯛꯆꯦꯟꯕꯨ ꯅꯩꯍꯠꯇꯨꯅ ꯃꯥꯡꯍꯟꯅꯕ ꯕ꯭ꯔꯤꯇꯤꯁ ꯁꯛꯇꯤꯅ ꯑꯐꯥ ꯑꯄꯨꯟ ꯇꯧꯗꯨꯅ ꯐꯨ ꯆꯩꯗꯨꯅ ꯑꯣꯠꯂꯛꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯁꯥꯁꯟꯒꯤ ꯐꯤꯚꯝꯁꯨ ꯃꯑꯣꯡ ꯇꯥꯗ꯭ꯔꯤꯉꯩ ꯑꯗꯨꯗ ꯁꯥꯍꯦꯕꯀꯤ ꯃꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥꯁꯤꯡꯕꯨ ꯌꯨꯝ ꯁꯤꯡꯍꯟꯕ ꯇꯝꯊꯤꯔꯕ ꯑꯆꯣꯞꯄ ꯆꯩꯔꯥꯛ ꯕ꯭ꯔꯤꯇꯤꯁ ꯁꯛꯇꯤꯅ ꯄꯤꯔꯛꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯄꯥꯁꯤꯡꯅ ꯑꯅꯝ ꯑꯍꯥ ꯆꯨꯗꯨꯅ ꯃꯃꯥꯏꯕꯛꯅ ꯂꯩꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅ ꯅꯤꯄꯥꯁꯤꯡꯒꯤ ꯏꯖꯠ ꯀꯟꯈꯤ, ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯖꯥꯏ ꯂꯧꯊꯣꯛꯍꯟꯈꯤ? ꯑꯇꯩ ꯀꯅꯥꯅ ꯅꯠꯇꯦ, ꯃꯩꯇꯩ ꯅꯨꯄꯤꯅ꯫ ꯅꯤꯄꯥꯅ ꯅꯩꯍꯠꯄꯤꯕ ꯆꯩꯕꯤꯕꯗ ꯊꯪꯂꯕ ꯃꯩꯇꯩ ꯅꯨꯄꯤꯅꯅꯤ꯫ ꯑꯁꯤꯒꯤ ꯂꯃꯟ ꯀꯩꯗꯧꯉꯩ ꯁꯤꯡꯕ ꯂꯣꯏꯒꯅꯤ? ꯈ꯭ꯔꯤꯁꯇ ꯀꯨꯝ 1938ꯗꯒꯤꯅ 94ꯒꯤ ꯆꯥꯛ ꯇꯥꯡꯕꯗ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯈꯣꯜꯂꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯂꯥꯎꯕꯒ ꯃꯥꯟꯅꯅ ꯋꯥꯅꯈ꯭ꯔꯕ ꯃꯇꯝꯗ ꯆꯥꯗꯕꯅ ꯃꯃꯤ ꯁꯥꯝꯂꯕ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏꯅꯔꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯅꯥꯅ ꯁꯤꯄꯥꯏꯒꯤ ꯁꯪꯒꯤꯟ ꯃꯔꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯆꯦꯡꯒꯤ ꯃꯤꯜ ꯊꯤꯡꯈꯤ, ꯃꯄꯥꯟꯗ ꯆꯦꯡ ꯊꯥꯕ ꯊꯤꯡꯈꯤ? ꯑꯇꯩ ꯀꯅꯥꯅ ꯅꯠꯇꯦ, ꯃꯩꯇꯩ ꯅꯨꯄꯤꯅ꯫ ꯌꯨꯝ ꯀꯣꯏꯕꯤ ꯃꯩꯇꯩ ꯅꯨꯄꯤꯅ
ꯑꯁꯤꯕꯨ ꯀꯧꯖꯟꯊꯤꯕ ꯀꯅꯥꯅ ꯀꯥꯎꯕ ꯉꯝꯒꯗꯒꯦ? ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥꯅꯤ ꯌꯨꯒꯤ ꯅꯦꯁꯥꯅ ꯂꯥꯈꯠꯇꯨꯅ ꯃꯁꯥ ꯃꯥꯡꯍꯟ, ꯃꯔꯝꯆꯠ ꯃꯥꯡꯍꯟ, ꯃꯔꯜ ꯃꯊꯨꯝ ꯃꯥꯡꯍꯟ ꯇꯧꯗꯨꯅ ꯃꯁꯥꯒꯤꯁꯨ ꯁꯃꯥꯖꯀꯤꯁꯨ ꯃꯥꯡꯅꯅꯕ ꯇꯧꯕ ꯃꯤꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯁꯃꯥꯖꯗ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯔꯛꯄ ꯇꯝꯊꯤꯔꯕ ꯂꯥꯏꯊꯣꯡ ꯑꯃ ꯁꯟꯗꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯀꯤ ꯊꯧꯔꯥꯡ ꯉꯥꯏꯗꯅ ꯀꯅꯥꯅ ꯉꯁꯤ ꯂꯥꯏꯊꯣꯡꯁꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯤꯔꯤ? ꯀꯅꯥꯅ ꯑꯣꯏꯒꯅꯤ? ꯅꯤꯄꯥꯅ ꯊꯛ ꯆꯥꯅꯤꯗ ꯍꯥꯏꯗꯨꯅ ꯇꯥꯟꯐꯝ ꯑꯣꯏꯔꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤꯅ꯫ ꯑꯁꯤꯕꯨ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯂꯃꯟ ꯅꯠꯇꯦ꯫ ꯖꯒꯠ ꯑꯁꯤꯗ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯕꯤ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯔꯥꯃꯥꯌꯟ, ꯃꯍꯥꯚꯥꯔꯠꯇ ꯃꯩꯇꯩ ꯅꯨꯄꯤꯒꯨꯝꯕ ꯊꯤꯕ ꯐꯪꯂꯣꯏ꯫ ꯔꯕꯤ ꯑꯃꯁꯨꯡ ꯁꯔꯠꯀꯤ ꯋꯥꯔꯤ ꯎꯄꯅꯤꯌꯥꯁꯇ ꯌꯥꯎꯕ ꯅꯨꯄꯤꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯛꯆꯕ ꯉꯝꯂꯣꯏ꯫ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯂꯩꯁꯦꯝ ꯃꯤꯁꯦꯝꯂꯛꯄ ꯂꯥꯏꯗꯨꯅ ꯇꯣꯞ ꯇꯣꯞꯅ ꯁꯦꯝꯂꯕ ꯃꯥꯜꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯗꯨꯅ ꯆꯥꯛꯊꯣꯡ ꯐꯨꯛꯁꯨ ꯇꯧꯗꯨꯅ ꯆꯥꯒꯗꯕ ꯈꯔ ꯆꯥꯔꯒ ꯉꯟꯇꯥꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯐꯅꯦꯛ, ꯏꯅꯐꯤ ꯐꯤꯔꯣꯜ ꯌꯣꯟꯖꯗꯨꯅ ꯃꯆꯥꯕꯨ BA MA ꯄꯥꯁ ꯇꯧꯕ ꯉꯝꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯂꯨꯈ꯭ꯔꯥꯕꯤ꯫ ꯃꯆꯥꯒꯤ ꯍꯣꯠꯅꯕꯗ ꯆꯥꯕ ꯃꯆꯦꯠ ꯁꯦꯠꯄ ꯃꯆꯦꯠꯅ ꯃꯥꯒꯤ ꯃꯁꯔꯨꯛ ꯑꯣꯏ꯫ ꯃꯆꯥꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯕꯤ ꯁꯤꯒꯨꯝꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯐꯝ ꯀꯩꯗ ꯊꯦꯡꯅꯔꯣꯏ꯫ ꯄꯨꯟꯁꯤꯒꯤ ꯂꯝꯈꯥꯡꯗ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯥꯏꯔꯩꯕꯥꯛ ꯇꯥꯟꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯏ ꯇꯣꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯕ ꯃꯆꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯇꯣꯜ ꯂꯣꯝꯕꯅꯤ ꯈꯟꯖꯔꯤꯕꯤ ꯑꯅꯝ ꯀꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯩꯇꯩ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗ ꯃꯤꯅ ꯇꯨꯝꯈꯨꯟ ꯍꯨꯟꯈ꯭ꯔꯕ ꯐꯥꯎꯕꯗ ꯆꯣꯛꯊꯔꯕ ꯃꯁꯥꯗꯨ ꯋꯥꯕ ꯈꯪꯗꯕ ꯁꯥꯔꯗꯨꯅ ꯌꯣꯡꯈꯝꯊꯛꯇ ꯐꯝꯗꯨꯅ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯨꯅ ꯍꯌꯦꯡꯒꯤ ꯀꯩꯊꯦꯜ ꯅꯪꯅꯕ ꯆꯔꯩ ꯐꯤꯔꯣꯏ ꯇꯥꯜꯂꯤꯕꯤ ꯐꯤꯁꯥꯕꯤ ꯃꯩꯇꯩ ꯅꯨꯄꯤ꯫ ꯑꯁꯤꯠꯄ ꯃꯃꯜꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯂꯩꯗ ꯌꯥꯗꯕꯅ ꯇꯣꯡꯂꯦ ꯇꯣꯡꯅ, ꯃꯥꯡꯂꯦ ꯃꯥꯡꯅ ꯌꯣꯟ, ꯅꯣꯝꯖꯃꯟ ꯅꯥꯃꯟ ꯃꯥꯡꯕꯅ ꯃꯔꯥꯏꯕꯛꯇ ꯇꯣꯏꯅ ꯊꯣꯛꯂꯕꯤ ꯁꯨꯒꯟꯕꯤ ꯂꯥꯏꯔꯕꯤ ꯐꯤꯁꯥꯕꯤ ꯃꯩꯇꯩ ꯅꯨꯄꯤ꯫ ꯑꯇꯩꯁꯨ ꯂꯩꯔꯤ꯫ ꯑꯌꯨꯛ ꯆꯥꯛꯍꯟ ꯆꯥꯗꯨꯅ ꯊꯤꯀꯥꯗꯥꯔꯗ ꯃꯃꯤꯡ ꯄꯥꯜꯍꯜꯂꯨꯔꯒ ꯗꯣꯂꯥꯟ ꯁꯥꯕ, ꯁꯣꯔꯣꯛ ꯁꯦꯝꯕ ꯌꯥꯎꯔꯤꯕꯤ, ꯂꯥꯏꯔꯕꯗꯒꯤ ꯏꯀꯥꯏ ꯏꯀꯤ ꯈꯪꯁꯟꯅꯗ꯭ꯔꯕꯤ ꯃꯄꯨꯝ ꯊꯤꯠꯅ ꯅꯣꯝꯂꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯀꯨꯂꯤ ꯁꯥꯕꯤ꯫ ꯄꯥꯠꯇ ꯉꯥ ꯇꯤꯛꯂꯨꯔꯒ ꯂꯨꯊꯣꯡ ꯀꯣꯡꯊꯣꯡ ꯅꯥꯅ ꯈ꯭ꯋꯥꯡꯆꯦꯠ ꯀꯟꯅ ꯂꯥꯛꯁꯤꯟꯅ ꯏꯝꯐꯥꯜ ꯀꯩꯊꯦꯜ ꯅꯪꯅꯕ ꯅꯣꯝꯖꯦꯟ ꯆꯦꯟꯗꯨꯅ ꯃꯆꯤꯟꯖꯥꯛ ꯇꯥꯜꯂꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯉꯥꯌꯣꯟꯕꯤ꯫ ꯃꯥꯕꯨ ꯑꯉꯥꯡꯁꯤꯡꯅ ꯋꯥꯏꯊꯧ ꯁꯒꯣꯜ ꯀꯧꯕꯤꯕꯗ ꯅꯣꯛꯇꯨꯅ ꯇꯥꯔꯤꯕꯤ ꯑꯁꯥꯎꯕ ꯑꯋꯥꯕ ꯈꯪꯗꯅ ꯃꯄꯣꯠꯇꯨꯗ ꯌꯣꯜꯍꯧꯅꯕ ꯆꯦꯜꯂꯤꯕꯤ ꯉꯥꯌꯣꯟꯕꯤ ꯃꯩꯇꯩ ꯅꯨꯄꯤ꯫ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯁꯤꯡꯒꯤ ꯃꯃꯟꯅꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯕ ꯃꯇꯝꯁꯤꯗ ꯁꯨꯐꯝ ꯆꯠꯐꯝ ꯈꯪꯗ꯭ꯔꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯑꯔꯥꯞꯄ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯇꯥꯅ ꯍꯥꯏꯖꯤꯟꯈꯤꯗꯨꯅ ꯎꯈ꯭ꯔꯨꯜ, ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯃꯣꯔꯦ ꯐꯥꯎꯕ ꯆꯪꯁꯤꯟꯗꯨꯅ ꯑꯐꯪꯕ ꯒꯥꯔꯤꯗ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯗꯨꯅ ꯂꯂꯣꯟ ꯄꯣꯠ ꯈꯔ ꯄꯨꯔꯒ ꯋꯥꯅ ꯍꯤꯡꯅꯕ ꯂꯥꯛꯅꯔꯤ꯫ ꯀꯔꯤꯒꯨꯝꯕꯗꯁꯨ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯁꯤꯔ ꯁꯤ ꯆꯪꯂ ꯆꯪ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯤꯔꯩꯕꯥꯛꯇ ꯂꯥꯟꯁꯤꯟꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤ꯫ ꯅꯨꯡꯁꯤ ꯍꯩꯇꯕ ꯂꯥꯏꯔꯕꯗ ꯆꯞꯁꯤꯜꯂꯛꯄꯗ ꯁ꯭ꯋꯔ ꯍꯣꯟꯐꯝ ꯈꯪꯗ꯭ꯔꯕꯤ, ꯃꯉꯣꯟꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ, ꯊꯋꯥꯏꯒꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯦ, ꯑꯁꯨꯝꯅ ꯁꯤꯕ ꯀꯤꯗ꯭ꯔꯕꯤ ꯃꯩꯇꯩ ꯅꯨꯄꯤ꯫ ꯑꯉꯥꯎꯕꯤ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯑꯣꯏꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯕꯤ ꯅꯠꯇꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯃꯆꯤꯟꯖꯥꯛꯀꯤꯗꯃꯛ ꯚꯤꯈ꯭ꯌꯥ ꯅꯤꯗꯦ, ꯀꯩꯗꯧꯅꯨꯡꯗꯁꯨ ꯅꯤꯔꯛꯇꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯅꯤꯄꯥ ꯃꯔꯛꯇ ꯇꯨꯖꯨꯡ ꯃꯥꯡꯖꯨꯡꯕ ꯈꯪꯗꯅ ꯀꯣꯝꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯆꯠꯂꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤ꯫ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯅ ꯋꯥꯍꯩ ꯀꯥꯔꯜ ꯆꯜꯂꯛꯄꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯉꯝꯕꯤ ꯃꯩꯇꯩ ꯅꯨꯄꯤ꯫ ꯃꯁꯤꯅꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯈꯜ ꯃꯊꯦꯜ ꯌꯥꯝꯂꯕ ꯂꯤꯂꯥꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯄꯨꯟꯁꯤ꯫ ꯕꯪꯒꯥꯂꯤꯁꯤꯡꯅ ꯔꯕꯤ ꯊꯥꯀꯨꯔꯗꯒꯤ ꯁꯔꯠꯆꯟꯗ꯭ꯔꯕꯨ ꯀꯔꯤꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ? ꯃꯔꯝ ꯂꯩ꯫ ꯁꯔꯠꯆꯟꯗ꯭ꯔꯅ ꯕꯪꯒꯥꯂꯤ ꯁꯃꯥꯖꯀꯤ ꯃꯕꯨꯛ ꯈꯪꯅ ꯕꯪꯒꯥꯂꯤ ꯁꯃꯥꯖ ꯃꯊꯤꯕꯣꯡ ꯃꯔꯤꯟꯕꯣꯟ ꯂꯣꯏꯅ ꯀꯣꯠꯊꯣꯛꯇꯨꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯍꯟꯍꯟꯗꯨꯅ ꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯀꯂꯝꯅ ꯑꯋꯥ ꯅꯨꯡꯁꯤ ꯈꯪꯅ ꯏꯔꯛꯄ ꯋꯥꯔꯤ ꯎꯄꯅꯤꯌꯥꯁꯇ ꯕꯪꯒꯥꯂꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯃꯥꯖꯀꯤ ꯃꯃꯤ ꯇꯔꯨ ꯇꯔꯨꯅ ꯎꯕ ꯐꯪꯏ, ꯑꯗꯨꯗ ꯄꯦꯜꯂꯤ꯫ ꯃꯇꯥꯡ ꯑꯣꯏꯅ ꯒꯥꯟꯙꯤꯖꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯕ ꯌꯥꯏ꯫ ꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯄꯥꯝꯕ ꯀꯂꯥ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯗꯤ ꯃꯤ ꯂꯥꯛ ꯂꯥꯛꯅ ꯃꯔꯣꯜ ꯈꯪꯕ ꯉꯝꯕ ꯀꯂꯥ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯅꯤ꯫ I want such right and literature that can speak to millions. ꯁꯔꯠꯀꯤ ꯋꯥꯔꯤ ꯑꯃꯁꯨꯡ ꯎꯄꯅꯤꯌꯥꯁꯅ ꯕꯪꯒꯥꯂꯤ ꯂꯥꯛ ꯂꯥꯛꯀꯤ ꯊꯃꯣꯏꯗ ꯄꯥꯜꯂꯤ꯫
ꯃꯅꯤꯄꯨꯔꯒꯤ ꯏꯕ ꯍꯩꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯇꯥꯡꯂꯕ ꯃꯆꯥꯛꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯂꯥꯛ ꯂꯥꯛꯀꯤ ꯊꯃꯣꯏꯗ ꯄꯥꯟꯕ ꯑꯋꯥꯡꯕ ꯁꯥꯍꯤꯇ꯭ꯌ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯏꯕ ꯍꯩꯕꯁꯤꯡꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯂꯤꯂꯥꯒꯨꯝꯂꯕ ꯄꯨꯟꯁꯤꯕꯨ ꯆꯩꯆꯪ ꯇꯥꯅ ꯈꯟꯊꯔꯕꯗꯤ ꯃꯤꯠꯂꯨꯒꯤ ꯄꯤ ꯀꯪꯕ ꯂꯩꯔꯔꯣꯏꯗꯕ ꯑꯋꯥ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜ ꯋꯥꯍꯩꯅ ꯃꯊꯟꯇ ꯆꯦꯟꯊꯣꯔꯛꯀꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯅꯥꯝ ꯀ꯭ꯔꯤꯁꯅꯃꯣꯍꯟ ꯁꯤꯡꯍꯅ ꯏꯕ ꯋꯥꯔꯦꯡ ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫